ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯃꯅꯤꯄꯨꯔ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏꯆꯠ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ COVID-19 ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯁꯤꯒꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯆꯧꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯆꯠꯊꯖꯔꯤꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯍꯧꯖꯤꯛ ꯊꯥ ꯑꯃ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯑꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯇꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯔꯅꯦꯁ ꯑꯣꯏꯅ ꯄꯤꯕꯤꯔꯤꯕ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯤꯕ ꯑꯗꯒꯤ ꯄ꯭ꯔꯣꯄꯔ ꯁꯦꯅꯤꯇꯥꯏꯖ ꯇꯧꯗꯅ ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯄꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯆꯠꯊꯖꯔꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯨꯝꯗ ꯂꯩꯔꯛꯏꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯊꯥ ꯑꯃ ꯍꯦꯟꯖꯜꯂꯛꯑꯦ ꯅꯨꯃꯤꯠ ꯑꯔꯥꯎꯟ 40 days ꯑꯗꯨꯃꯥꯏꯅ ꯁꯨꯔꯛꯑꯃꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯉꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 20 ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯛꯁꯦꯁꯟ ꯈꯔ ꯑꯃ ꯊꯝꯕꯤꯔꯛꯑꯦ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯗꯤ ꯁꯤꯒꯤꯅ ꯁꯤꯐꯥꯎꯅ ꯌꯥꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯌꯥꯅꯤ ꯑꯗꯩ ꯁꯤꯈꯩꯅ ꯌꯥꯈꯤꯔꯣꯏ ꯃꯤ ꯄꯨꯟꯕꯁꯤ ꯁꯤ ꯖꯒꯥꯗꯅ ꯌꯥꯗ꯭ꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯛꯑꯦ ꯔꯤꯂꯦꯛꯁꯦꯁꯟ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯛꯑꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯤꯁꯦ 10,000ꯒꯤ ꯃꯌꯥ ꯆꯪꯁꯤꯜꯂꯛꯑꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯁꯤꯅ ꯂꯥꯏꯅꯥꯁꯤꯅ ꯑꯣꯏꯔꯒ ꯅꯥꯔꯤꯕ ꯑꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯈꯤꯗꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈꯠꯂꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯔꯤꯂꯦꯛꯁꯦꯁꯟ ꯇꯧꯊꯣꯛꯑꯒꯁꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯇꯧꯕꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞꯈꯤꯒꯨꯝꯁꯤ ꯑꯩꯈꯣꯏ ꯑꯗꯨം ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯟꯅ ꯂꯧꯔꯝꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗꯨꯅ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯈꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯃꯤꯟꯅꯈꯤꯁꯤ ꯂꯥꯏꯅꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯩꯍꯥꯛꯁꯨ ꯑꯗꯣꯝꯁꯨ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯣꯛꯗꯥꯎꯟꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯊꯕꯛ ꯊꯧꯈꯥꯏ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯟꯖꯤꯟꯒꯗꯣꯏꯅꯤ ꯑꯗꯨꯅ ꯂꯥꯏꯅꯥꯁꯤ ꯂꯩꯔꯤꯈꯩꯒꯤꯗꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯁꯤ ꯑꯗꯨ ꯃꯌꯥꯝ ꯌꯨꯝꯗ ꯂꯩꯕꯤꯔꯒ ꯑꯩꯒꯁꯨ ꯉꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕꯒꯤ ꯗꯦꯂꯤ ꯔꯨꯇꯤꯟ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤꯅ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯏꯆꯝ ꯆꯝꯅ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯍꯥꯛ ꯃꯌꯥꯝꯗꯁꯨ ꯁꯤꯌꯔ ꯇꯧꯖꯔꯤ ꯑꯗꯨꯅ ꯌꯨꯝꯗ ꯑꯗꯣꯝꯒꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛꯇꯕꯨ ꯑꯣꯏꯔో ꯑꯗꯨꯒ ꯄ꯭ꯔꯣꯄꯔ ꯑꯦꯛꯁꯔꯁꯥꯏꯁ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯆꯠꯊꯣꯛꯇꯅ ꯂꯩꯔꯕꯅꯤꯅ ꯍꯨꯃꯥꯡꯁꯨ ꯇꯥꯗ꯭ꯔꯦ ꯑꯗꯒꯤ ꯊꯕꯛ ꯊꯧꯋꯥꯏꯁꯨ ꯇꯧꯗ꯭ꯔꯕꯅꯤna ꯑꯗꯨꯅ ꯂꯥꯏꯅꯥ ꯀꯌꯥꯝꯁꯨ ꯄꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯦꯛꯁꯔꯁꯥꯏꯁꯇꯤ खितंग तौजे अदुगा चाब थकपदसु खितंग मयाम चेक्सिनमिनसि मरुआइना थकदबे इसिंगे अखोइना मपुंग फाना निंगथिना सौगोकपि हलगा फजना सौगोकपि हलगा अखोइना थकदबे इसिंगदुदि अखोइना तंगाइ फदना मदुमाइना प्रोसेस तौबिरगा अखोइना सिजनसि अदुना मयाम लाइना सिदगी अखोइ पुन्ना गांथोकमिनसि मयाम चेक्सिन थराम लैसि चेक्सिना लैसि so everyone please stay at home and be safe अदुदो लयो पुखरी मनाक चंगनो Yo di lauro, kun pa ka lauro. Lauro. Ano? Pero. Very good. Elder, how. Lockdown matal ni, aduna mayam yum da laibiyo. Yum da lairaga, family sing da quality time maintain tawbiyo. Ha. Okay ba? Oto talaga ko tabi. Smile kakak tagi ko to. Si smile bisa. Si smile to. Si smile ani ka amdo. Kaya ko. Kaya ba? Kore nung sinak siya. Ay nung lay dubo ka kang hongong na ba ne? Isa no. Bukan mampuro to. Plate mo sa kang dagi. Bubog tayo na tra mami tayo. Kompak ko pa naman. Bukan mo to la. Kompak mo sa ko. Hello everyone. Lockdown matam sida yumgi akup ata thau mayam tawraga leiri. Hingon yengba adagi simyam na kwaidagi thau oire siloraga yum da su dumna leibibada exercise kuma to biba adagi yoga kuma to biya Exercise tawro. Lasta Exercise tawro. Kam na exercise tawro. ore to kaga exercise to yagodra ha Sila kakak hai gila. Thang pai ganu ko. Thang này tôi pai gini nang di. Exercise tawro ka kam na. Exercise tôi khai được camera đi yeng lê rồi nè. Thấy bây type ta. Chanu. Galing. High five dulu, high five. Apa kata double nanti?
몰래. 뒤로. 아우. 마법 눌러. 까이 눌러. Janua, alu mà lấy heo lên hao mũ bố nó alu thao rồi, alu lên ra mày, ai nó không bao lên, xông lên, lấy ra mày, alu mà lấy ra mày, thùng nó bà, thùng nó ta gì cả, ta gì cả, hay nấu ba lẻ, hay nấu giúp ba lẻ, nấu kem sao rồi, ako mana alu tala masih alu mulai hore. Tuh, oh tu biar ase. Si thai je khamen bara masi ro. Khamen bara masi mum hore. Amalai kela kaka se. Oi, thang bai cái đồ này thôi bà. Eh. Di sini sudah ya. Broccoli sih loi hek tuk loi rồi đây này. Pala kini je mayon de pan dong ngai em tu yo rồi. Ol ko bi si hau rồi mà phải đâu rồi. Sai yen bi cho thôi à. Candle tha laga loi ne ma kan tuk loi. Sida hapsin laga.